Fazinduna thamliba Naga civilian hostage sing numit humnigi matungda rescue tawgadabani haina Manipuri governor da memorandum pisinkhre. State asigi tungan ba community singi civil society organization sing Maruoiba coordinating committee on Manipur integrity kokomi Kaubru Range Liangmai Women's Union Indigenous Peoples Forum Manipur Liangmai Naga Council Stern John All Manipur United Clubs Organization Makhan Kanglatombi Naga Forum Manipur Naga Youth Organization Thawai Mirel Manipur Imphal Naga Business Association amasung Foothills Naga Coordinating Committee sing na punna sign tawduna fazinduna thamliba Naga civilian hostage sing numit humnigi manungda rescue tawgadabani haina Manipur gi governor Ajoy Kumar Balada memorandum pisinkhre. Governor da pisinkiba memorandum asi tha asigi kungani thoi Imphal West District ki Kanglatongbi da pangthokiba Kanglu Furuf kayagi oiba solidarity gathering pangthoklaba matung CSO sing na lawkiba waref ki matung ina pisinkhibani. Pisinkiba memorandum aduda hostage oina thamliba Naga khunja taruk asoi angam yauduna numit humnigi manungda rescue tawgadabani karigumba hostage sing asi siba thoklabadi madugi makha taba thoklakpa irang singi daita government asina pugadabani. Lailon bai fei khulgi chief amasung numit aduda Naga khunja sing fabada chenaba sing accountable oina faduna logi matung ina chairak pigadabani. KNFP ga suspension of operation su agreement sign tawnariba asi khudakta revoke thogadabani hari. Government of India na Lailon Wi-Fi amadi Kharam Wi-Fi khul asigi akoibada combing operation chathagadabani. Kuki Militant group ki leader amagi loina bi oiribi Deputy Chief Minister Nemcha Kivgen asi moral ground da minister gi famdagi lawthokadabani amadi Kuki terrorist sing na Manipur gi yellow furup sing da leptana chatharakliba miyon minai amadi landarakliba sida yellow furup sing punna lantheng minagadabani haina phongdorakli. Mahairoi linthoi ngambi amadi Hemanjit mihata chenabani haiba KNFZ ki Commander CBI na faraba matungda Guwahati da pukre. Kumza 2023 gi May 3 dagi thorakhiba chahi 3 helaklaba Manipur gi irang asigi manungda Kuki khulai paiba singna faraba matungda hatkre haina miyamna panariba Mahairoi linthoi ngambi amadi Hemanjit ki matangda CBI amadi NIA na lokhalakhiba case amaga mari lainana Kuki lalhawluf amagi commander CVI na chothakiba operation da ngarang fagatkibaga loinana Imphal dagi Guwahati da pukre hari. Pau chesina phangba paugi matung inadi NIA na faraga Guwahati da pukraba mioi adugi maming Nohogen Baite kawi Maha Kuki National Front KNF jet ki Jaujangtek area ki commander ni hari. Mahak CVI na lokalakiba case number RC 13S2023 NRC 14S2023 US 2001 2004 2012 364 IPC ga mari lainana ngarang amadi ngasi lonaba anganba ayukta Manipur Police Assam Rifles amadi CVI gi kangbuna Churachandpurdagi fagatkhibani hari. Faraba Nohogen Baite Allies Tiger Nohogen Allies Commander ngarang nungthil pung mariga minute mga taba matamda Indigo flight number 6E749 da Imphal dagi Guwahati da pukhibani. Mahak Special Judge CVI and NIA Kamrup ki court puthokpaga loinana makha taba wahang pahong chathanaba thabrang tawkhre hari. Pahosina hai mahak pungarang Imphal dagi CVI gi ASP Sri Jeevan Vaga na luchingba team amana pukhibani. Team aduda squad party yauna CVI Imphal gi SP Mohinder Ram Srimati Alemla Lima Longchar Mukesh Kumar Meena Subhash Tomar amadi CVI Guwahati gi DSP Ravinder Kumar su loina ki hari. Atopa paugi likhun amana faraba Nohogen Baite Kuki Allies Tiger Nohogen Allies Commander KNFZ ki Jaujangtek area ki commander ni Mahak Mahairoi linthoi ngambi amadi Hemanjit pu faraba matungda hatkhiba thokdokta chenai hari. Mihat adugi case CVI na paibaga loinana CVI gi maikaidagi thangalakhiba case adugi charge sheet ta mioi manga gi manungda Nohogen Baite Kuki Allies Tiger Nohogen Allies Commander su amani hari. Panbaya badi Mahairoi linthoi ngambi amadi Hemanjit Kuki khulai paiba singna faraba matungda hatkre haibagi photo miyamna uba phangnakhrabasu makhoi anigi hakchang ngasi fawba phangba ngamdana leiribani. Chongtham Bijoi amadi Santana hakpamgi marakta hunariba asida Chingmairong Laikai paksinbagi thawong lepkadabani Tombi Sana Sharma socio-political commentator Chongtham Bijoi amadi Santana hakpamgi marakta social media da hunariba asigi marakta Chingmairong paktuna courta case lairiba right adriba wafamga mari laina hanaba chatharakpa thawong lepkadabani haina Chingmairong mamang awang Laikai Singlup na khangalakli. Chingmairong mamang Laikai da ngasi pangthokpa paugi mifam amada Chinglup asigi joint secretary Samurai Latpam Tombisna Sharma na hai handak marak social media da socio-political commentator Chongtham Bijoi amadi UCM gi general secretary amasung kokomi gi wangangloi Santana hakpam gi awai akhum taunaba amadi hunnabada Chingmairong gi Laikai paksinbagi thabak lepkadabani. Lairiba lamgi chayenabagi matang asigi oinadi Singlup ki secretary masana chen chongduna honari amadi case chathari.
ꯃꯍꯥꯛꯅ ꯍꯥꯏ ꯕꯤꯖꯣꯏꯒꯤ ꯋꯥꯐꯝꯗ ꯁꯥꯟꯇꯅ ꯍꯥꯛꯄꯝꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗ ꯇꯝꯊꯤꯅ ꯐꯨꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯔꯥꯟꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤ ꯑꯃꯕꯨ ꯍꯨꯟꯕꯗ ꯆꯤꯡꯃꯩꯔꯣꯡ ꯂꯩꯀꯥꯏ ꯄꯛꯁꯤꯟꯕ ꯆꯤꯡꯃꯩꯔꯣꯡꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯀꯦꯁ ꯑꯁꯤꯕꯨ ꯄꯨꯊꯣꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯂꯅꯥꯏ ꯃꯁꯦꯜ ꯍꯨꯟꯅꯕꯗ ꯀꯣꯔꯠꯅ ꯋꯥꯌꯦꯜ ꯄꯤꯗ꯭ꯔꯤꯕ ꯀꯦꯁ ꯆꯠꯊꯔꯤꯕ ꯋꯥꯐꯝ ꯑꯃꯗ ꯆꯤꯡꯃꯩꯔꯣꯡ ꯂꯩꯀꯥꯏ ꯄꯛꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯗ ꯆꯠꯊꯔꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯅꯤ꯫ NCCFGN ꯃꯅꯤꯄꯨꯔꯒꯤ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯃꯗꯤ ꯌꯨꯝ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯆꯠꯊꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯅ NCCFGNꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯅꯣ ꯖꯣꯍꯣꯄꯣꯔꯥꯕꯦꯔꯣꯒꯤ ꯂꯨꯆꯤꯡꯂꯤꯕ ꯂꯨꯞ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯆꯍꯤ ꯑꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇꯒꯤ ꯍꯧꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯗ ꯂꯤꯇꯥꯟ ꯁꯔꯩꯈꯣꯡ ꯑꯃꯗꯤ ꯆꯣꯡꯐꯦꯟ ꯌꯥꯎꯅ ꯃꯦ 18ꯗ ꯀꯥꯡꯄꯣꯛꯄꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯄꯜꯂꯗꯨꯅ ꯍꯥꯏ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯦ, ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯅꯠꯇ꯭ꯔꯒ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯁꯨ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯗꯦ꯫ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯃꯈꯥ ताना ꯆꯠꯊꯕꯤꯒꯅꯨ, ꯑꯃꯅ ꯑꯃꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯃꯁꯤꯅ ꯃꯈꯥ ताना ꯑꯗꯨꯃꯛ ꯆꯠꯊꯔꯛꯄ ꯊꯣꯛꯂꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯑꯣꯏꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯂꯣꯏꯅꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯥꯒꯠꯄ ꯍꯥꯏꯕꯁꯤ ꯃꯪꯂꯥꯟ ꯑꯃ ꯑꯣꯏꯗꯨꯅ ꯑꯔꯦꯝꯕ ꯇꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯊꯥꯛ ꯋꯥꯡꯈꯠꯍꯟꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯕꯛ ꯀꯌꯥ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯒꯤ ꯊꯥꯛ ꯋꯥꯡꯈꯠꯍꯟꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯕꯛ ꯀꯌꯥ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ꯫ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ 18 ꯁꯨꯕ ꯔꯣꯖꯒꯥꯔ ꯃꯦꯂꯥꯒꯤ ꯊꯧꯔꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯅ ꯀꯔꯃ ꯌꯣꯒꯤꯁꯤꯡꯒꯤ ꯃꯐꯝꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯂꯤ꯫ ꯃꯈꯣꯏꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯂꯝꯖꯤꯡꯒꯗꯧꯔꯤꯕꯅꯤ꯫ ꯚꯥꯔꯠꯀꯤ ꯅꯍꯥꯔꯣꯜꯁꯤꯡ ꯊꯕꯛ ꯐꯪꯍꯟꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯀꯌꯥꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯎꯠꯄ ꯉꯝꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ 98ꯇ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯔꯣꯖꯒꯥꯔ ꯃꯦꯂꯥꯗ ꯅꯧꯅ ꯊꯕꯛ ꯈꯜꯂꯕ ꯅꯍꯥ 51,000 ꯔꯣꯝꯗ ꯃꯈꯣꯏꯒꯤ ꯑꯦꯄꯣꯏꯟꯃꯦꯟꯠ ꯂꯦꯇꯔꯁꯨ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯃꯦꯔꯤꯀꯥꯒꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯔꯀꯣ ꯕꯥꯔꯥꯌꯣꯒ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯁꯦꯕꯥ ꯇꯤꯔꯊꯗ ꯎꯅꯗꯨꯅ ꯏꯟꯗꯤꯌꯥ-ꯌꯨꯑꯦꯁ ꯀꯝꯄ꯭ꯔꯤꯍꯦꯟꯁꯤꯚ ꯒ꯭ꯂꯣꯕꯦꯜ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯄꯥꯔꯠꯅꯔꯁꯤꯞ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯀꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ USAꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯃꯥꯔꯀꯣ ꯕꯥꯔꯥꯌꯣꯒ PM ꯃꯣꯗꯤꯒ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯗꯤꯐꯦꯟꯁ, ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯇꯦꯛꯅꯣꯂꯣꯖꯤ, ꯂꯂꯣꯟ-ꯏꯇꯤꯛ, ꯏꯅꯔꯖꯤ, ꯁꯦꯀ꯭ꯌꯨꯔꯤꯇꯤ, ꯀꯅꯦꯛꯇꯤꯚꯤꯇꯤ, ꯑꯦꯖꯨꯀꯦꯁꯟ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯄꯥꯎꯗꯝꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯋꯥꯊꯣꯛ ꯀꯌꯥ ꯁꯥꯟꯇꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯁꯨ ꯇꯛꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯅꯣꯡ ꯆꯨꯒꯅꯤ꯫ IMD ꯏꯟꯗꯤꯌꯥ ꯃꯦꯇꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ ꯏꯝꯐꯥꯜ ꯁꯦꯟꯇꯔꯅ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯌꯥꯝꯕꯗ ꯉꯁꯤ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ꯫ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗꯤ ꯉꯁꯤ ꯑꯈꯛ ꯑꯔꯥꯎ ꯌꯥꯎꯅ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯅꯣꯡ ꯆꯨꯒꯅꯤ꯫ ꯍꯌꯦꯡꯁꯨ ꯇꯃꯦꯡꯂꯣꯡ, ꯁꯦꯅꯥꯄꯇꯤ, ꯎꯈ꯭ꯔꯨꯜ, ꯀꯥꯝꯖꯣꯡ, ꯇꯦꯡꯅꯧꯄꯜ, ꯆꯥꯟꯗꯦꯜ, ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯈꯥ ꯇꯥꯅ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯔꯤ꯫ ꯀ꯭ꯋꯦꯇꯥꯒꯤ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 12 ꯁꯤꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀ꯭ꯋꯦꯇꯥꯗ ꯂꯩꯕ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 12 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯀꯌꯥꯃꯔꯨꯝ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯆꯃꯟ ꯐꯥꯇꯕ ꯃꯅꯥꯛꯇ ꯇ꯭ꯔꯦꯟ ꯑꯃ ꯊꯨꯡꯂꯈꯤꯕꯒ ꯃꯄꯥ ꯆꯥꯅꯅ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯇ꯭ꯔꯦꯟꯒꯤ ꯀꯣꯆ ꯀꯌꯥ ꯃꯩ ꯆꯥꯛꯂꯛꯄꯒ ꯂꯣꯏꯅꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯃꯗꯤ ꯒꯥꯔꯤꯁꯤꯡ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈꯤ꯫ ꯇ꯭ꯔꯦꯟ ꯑꯗꯨꯁꯨ ꯇꯥꯂꯤꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕꯅ ꯃꯤ ꯁꯤꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯀꯦꯜ ꯄꯨꯂꯤꯁꯀꯤ ꯋꯥꯔꯣꯜ ꯄꯜꯂꯗꯨꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ ꯕꯦꯂꯣꯆ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ BLA ꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯑꯇꯝꯅꯅ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯕ ꯃꯤꯑꯣꯏ 30 ꯔꯣꯝ ꯍꯦꯟꯅ ꯀ꯭ꯋꯦꯇꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯨꯈꯠꯂꯛꯈꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯁꯨꯡ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯥꯔꯃꯤ ꯄꯔꯁꯣꯅꯦꯜ ꯀꯌꯥ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯊꯦꯡꯅꯃꯤꯟꯅꯕ, ꯆꯥꯎꯈꯠꯃꯤꯟꯅꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯊ ꯀ꯭ꯂꯕꯁ ꯑꯃꯗꯤ ꯀꯩꯁꯥꯝꯄꯥꯠ ꯀꯩꯁꯥꯝ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯤꯟꯗꯨꯅ ꯀꯩꯁꯥꯝꯄꯥꯠ ꯂꯥꯏꯔꯦꯝꯕꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯁꯤꯠ-ꯏꯟ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯁꯤꯠ-ꯏꯟ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯍꯥꯏ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯊꯧ ꯇꯧꯕꯒꯤ ꯃꯍꯨꯠ ꯃꯤꯌꯥꯝꯕꯨ ꯆꯃꯝꯅꯍꯜꯂꯦ, ꯁꯨ ꯑꯃꯗꯤ ꯅꯟꯁꯨꯁꯤꯡꯕꯨ ꯃꯅꯤꯡ ꯇꯧꯍꯟꯗꯨꯅ ꯃꯅꯤꯄꯨꯔ ꯃꯅꯨꯡꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯂꯛꯂꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯈꯥꯏꯕꯨꯡ ꯊꯝꯂꯒ ꯍꯥꯠꯅꯍꯜꯂꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯕ ꯔꯥꯖꯅꯤꯇꯤ ꯇꯧꯅꯗꯨꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯇꯣꯈꯥꯏ ꯊꯝꯅꯕ ꯍꯣꯠꯅꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ
ꯊꯦꯡꯅꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯍꯤꯡꯃꯤꯟꯅꯔꯛꯂꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯗꯨꯅ ꯑꯄꯨꯟꯕꯕꯨ ꯀꯥꯏꯍꯜꯂꯛꯂꯤꯕ ꯑꯁꯤꯁꯨ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯅꯥꯒꯥꯁꯤꯡꯅ ꯍꯌꯦꯡ ꯏꯝꯐꯥꯜꯗ ꯔꯦꯂꯤ ꯆꯠꯀꯗꯧꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯍꯌꯦꯡ ꯅꯥꯒꯥ ꯄꯤꯄꯜꯁ ꯌꯨꯅꯤꯌꯟ ꯏꯝꯐꯥꯜ (NPUI) ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯅꯥꯒꯥ ꯕꯤꯖꯤꯅꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟ (INBA) ꯅ ꯏꯝꯐꯥꯜꯗ ꯄꯥꯛ ꯁꯟꯅ ꯏꯪ ꯇꯞꯄ ꯃꯐꯝꯗ ꯄ꯭ꯔꯣꯇꯦꯁꯠ ꯔꯦꯂꯤ ꯆꯠꯀꯗꯧꯔꯤ꯫ ꯔꯦꯂꯤ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅꯥꯒꯥꯁꯤꯡꯅ ꯆꯂꯥꯏꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯐꯝ ꯄꯨꯝꯅꯃꯛ ꯊꯣꯡ ꯂꯣꯟꯒꯅꯤ, NPUI ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ꯫ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕꯗꯒꯤ ꯔꯦꯂꯤ ꯆꯠꯄ ꯍꯧꯔꯒ ꯂꯩꯂꯣꯟ ꯋꯥꯏꯐꯩꯗ ꯃꯤꯆꯝ 6 ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯂꯩꯉꯥꯛꯇ ꯄꯤꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯅ ꯀꯤꯚꯇ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ 4 ꯁꯤꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯣꯅꯨꯡ ꯀꯤꯚꯇ ꯉꯁꯤ ꯔꯁꯤꯌꯥꯅ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ 4 ꯁꯤꯔꯦ, ꯑꯇꯣꯞꯄ ꯀꯌꯥꯃꯔꯨꯝꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯄꯔꯁꯣꯅꯤꯛ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟ ꯑꯦꯌꯔ ꯐꯣꯔꯁꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯤꯚꯀꯤ ꯃꯦꯌꯔ ꯚꯤꯇꯥꯂꯤ ꯀ꯭ꯂꯤꯆꯀꯣ ꯍꯥꯏ ꯔꯁꯤꯌꯥꯒꯤ ꯑꯦꯇꯦꯛꯇ ꯃꯤꯑꯣꯏ 2 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ 86 ꯍꯦꯟꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯦ꯫ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯁ꯭ꯀꯋꯦꯔꯒꯤ ꯁꯔꯨꯛ ꯈꯔ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯂꯦ꯫ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯃꯐꯝꯗ ꯔꯦꯁꯀ꯭ꯌꯨ ꯋꯥꯔꯀꯔꯁꯤꯡꯅ ꯃꯤ ꯀꯟꯕ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯒ ꯂꯣꯏꯅꯅ ꯑꯇꯦꯛ-ꯑꯀꯥꯏꯁꯤꯡ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯅꯕ ꯁꯤꯇꯤꯒꯤ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯈꯤ꯫ ꯁꯤꯇꯤ ꯑꯗꯨꯒꯤ ꯃꯤꯂꯤꯇꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯍꯥꯏ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ 90 ꯔꯣꯝ ꯍꯦꯟꯕꯗ ꯔꯁꯤꯌꯥꯅ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯒꯦ꯫ ꯄ꯭ꯔꯣꯛꯁꯤ ꯑꯃꯁꯨꯡ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯂꯥꯂꯣꯡ ꯂꯦꯞꯄ ꯃꯇꯝꯗ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ꯫ ꯍꯧꯈꯤꯕ 2023ꯒꯤ ꯃꯦ 3ꯗꯒꯤ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯈꯤꯕ ꯋꯥꯊꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟꯗ PR ꯂꯩꯉꯥꯛ ꯊꯝꯖꯤꯜꯂꯕ ꯃꯇꯝꯗ ꯁꯦꯝꯂꯛꯈꯤꯕ ꯑꯅꯧꯕ ꯂꯩꯉꯥꯛꯅ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯥꯖꯕ ꯂꯩꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ MLA 2ꯗ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯊꯤꯟꯗꯣꯛꯇꯨꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯊꯧꯔꯥꯡ ꯑꯁꯤꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯍꯣꯏꯅꯗꯨꯝ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯈꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯗꯤꯄꯨꯇꯤ CM ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯨꯀꯤ ꯀꯥꯡꯂꯨꯞꯇꯒꯤ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟꯅ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯕꯒꯤ ꯃꯍꯨꯠ ꯃꯍꯥꯛꯀꯤ ꯀꯦꯟꯗ꯭ꯔ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯗꯨꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯂꯤꯕ ꯑꯁꯤꯅ ꯂꯩꯉꯥꯛ ꯑꯅꯤ ꯂꯩꯕꯒ ꯄꯥꯡꯈꯪꯅꯔꯛꯂꯤ꯫ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯤꯇꯩ ꯃꯤꯌꯥꯝꯗ ꯅꯣꯡꯃꯩ ꯆꯤꯟꯗꯣꯜ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯥꯏꯑꯣꯟ ꯈꯔ ꯊꯩꯔꯒ ꯅꯥꯒꯥꯁꯤꯡꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯗꯤꯄꯨꯇꯤ CM ꯅꯦꯝꯆꯥ ꯀꯤꯞꯖꯦꯟꯅ ꯀꯥꯡꯄꯣꯛꯄꯤꯗ ꯑꯣꯐꯤꯁ ꯍꯥꯡꯗꯨꯅ ꯂꯩꯕꯗꯒꯤ ꯇꯦꯔꯣꯔꯤꯁꯠ ꯀꯨꯀꯤꯁꯤꯡꯒꯤ ꯃꯐꯝꯗ ꯃꯊꯧꯅꯥ ꯍꯥꯞꯄ ꯑꯣꯏꯅ ꯊꯣꯛꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯧꯇꯨꯅꯕ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯈꯨꯠꯂꯥꯏꯒꯤ ꯃꯨꯛꯅꯕ ꯊꯣꯛꯂꯤꯕ ꯑꯁꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯏꯟꯇꯔꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ, ꯋꯥꯊꯣꯛ ꯑꯁꯤ ꯑꯦꯛꯁꯇꯔꯅꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯥꯎꯔꯕꯁꯨ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯄꯥꯟ ꯂꯝꯒꯤ ꯈꯨꯠ ꯌꯥꯎꯗꯦ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯋꯥꯊꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝ ꯊꯤꯗꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯂꯣꯏꯅꯅ ꯋꯥꯊꯣꯛ ꯑꯁꯤꯗ ꯃꯄꯥꯟ ꯂꯝꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯔꯤꯕꯁꯤ ꯂꯥꯟ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯍꯛꯊꯦꯡꯅꯅ ꯃꯥꯌꯣꯛꯅꯕꯗꯒꯤ ꯈꯪ ꯎꯔꯛꯇꯨꯅ ꯂꯥꯎꯔꯛꯈꯤꯕ ꯈꯣꯜꯂꯥꯎꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯕꯦꯖ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯥꯂꯣꯡ ꯂꯨꯞ ꯈꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯌꯥꯎꯕ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯌꯥꯎꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ MP ꯐꯥꯎꯕ ꯑꯣꯏꯔꯝꯕꯅ ꯂꯨꯆꯤꯡꯕ ꯑꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗꯅ ꯃꯈꯣꯏꯕꯨ ꯀꯟꯈꯠꯇꯨꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯕꯗꯒꯤ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯅꯣꯡꯃꯩ ꯆꯤꯟꯗꯣꯜ ꯑꯣꯟꯁꯤꯟꯕ, ꯏꯂꯤꯒꯦꯜ ꯇꯦꯛꯁ ꯂꯧꯕ, ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ, ꯄꯣꯄꯤ ꯊꯥꯕ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯀꯧꯈꯠꯇꯨꯅ ꯑꯅꯧꯕ ꯈꯨꯜꯁꯤꯡ ꯁꯦꯝꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯁꯦꯝꯅꯕꯒꯤ ꯗꯤꯃꯥꯟꯗ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ꯫ ꯂꯥꯟ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯂꯥꯜꯍꯧ ꯆꯠꯊꯔꯤꯕ KNAB ꯑꯃꯁꯨꯡ PDFꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯂꯩꯉꯥꯛꯅ ꯈꯪꯗꯦ ꯌꯥꯎꯗꯦ ꯍꯥꯏꯅ ꯃꯤꯌꯥꯝꯕꯨ ꯃꯈꯣꯏꯒꯤ ꯊꯥꯡꯐꯝ ꯑꯣꯏꯍꯜꯂꯤꯕ ꯑꯁꯤꯗꯒꯤ ꯂꯥꯟꯗꯥ ꯑꯁꯤ ꯄ꯭ꯔꯣꯛꯁꯤ ꯑꯃꯁꯨꯡ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯋꯥꯔꯅꯤ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯂꯥꯎꯔꯛꯈꯤꯕꯅꯤ꯫ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯃꯤꯡꯗ ꯀꯨꯀꯤ MLA ꯅꯦꯝꯆꯥ ꯀꯤꯞꯖꯦꯟꯕꯨ ꯗꯤꯄꯨꯇꯤ CMꯒꯤ ꯐꯝꯊꯣꯜ ꯊꯤꯟꯗꯣꯛꯈꯤꯕ ꯑꯗꯨꯗ ꯀꯨꯀꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ CSO ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯄꯨ ꯀꯨꯀꯤ MLAꯁꯤꯡ ꯌꯥꯎꯅ ꯕꯣꯏꯀꯣꯠ ꯇꯧꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯕꯣꯏꯀꯣꯠꯀꯤ ꯈꯣꯡꯖꯪꯗꯒꯤ ꯍꯟꯗꯣꯛꯂꯦ ꯍꯥꯏꯔꯛꯂꯤꯕꯅꯣ? ꯃꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯂꯥꯂꯣꯡ ꯑꯃ ꯂꯩꯔꯕ꯭ꯔꯥ? ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯃꯗꯤ MLAꯁꯤꯡ ꯑꯁꯤꯅ ꯆꯠꯊꯔꯤꯕ ꯂꯥꯂꯣꯡ ꯂꯥꯛꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯗꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫